NGT na Tiger Road thamlakhiba athingba du humanitarian gi mayoktani miyeng sangbi na Kuki group amana UN na takshin khri amaramdana Manipur gi anobo lengang na political settlement purna ba hotnagadabani Kuki Alliance for Nampi Awakening Movement kanam ko Kuki group amana National Green Tribunal NGT na Tiger Road sem sabi ki thabak khudak tigi lepna ba order adu humanitarian ground gi mayoktani Manipur thokliba conflict asida Kuki zo miyam na thengnari bi sai theng sing adu bu ningsing laduna hiramasi gi matang na miyeng sangbi na ba United Nations High Commissioner for Human Rights Volker Turk ai bisirol pisun ro wakri kanam gi secretary minthang khima Sailo na kuyik pidin thadorak pa chiro lamada Manipur nga si thokliba conflict asina maram oiduna lamdam asida khunda leita aduna leiribu Kuki Zaumia mari leinaba authority na inthok tuna thambi badagi awab se thing kya mayunari arapa singya tamya da leiribu Kuki Zaumia ngasisu mari leinaba institution kya na matam sanam yeng sangbidana thambiri salibasa yesi gi haokip December kungo humdoida Kolkata da leba National Green Tribunal Eastern Zone Bench na Kuki Zaumia gi yamna maru oi phauna lambi am oidiba German Tiger Road sem sabagi thabak khudak tegi lepnanaba order thoktuna mathau taba thabak thoram sing lakhonanaba mari leinaba district administration amadi police authority sing khan kiba do Kuki Zaumia na thengnariba awaba se thing sing asigi mayok thokpa order amani hainasu kanamna NGT gi mathakta maral sirakli kanamna thadorakpa chirol aduna makhatana hai NGT na thoklib order asi environmental ekamari lainana thokpa neutral oiba order amani haiba Kuki Zaumia na lobugamloi order asi humanitarians ground gi mayokta akhanaba khuzul tharang sathatuna lobu order amani haina lawda bangamloi environment gi lairiba rules and regulation ngaktuna thammana Kuki Zaumia gi punsi kan bangamloi Tiger Road sem sabi ki matang na mari leinaba state authority gi makai digi ngasi phawba report amata submit tawdana lairiba sigi matang na makhalamati khannaba tawdana tribunal na awab sai thing khangduna lairiba Kuki Zaumia gi mayokta order thokniba si angak pa amani National Green Tribunal na handak thokliba order asi miyam na thengnari bi sai thing amadi environment safeguard ki marakta ningthina balance tawduna order thokibigi mami amata tabudi Manipur thokliba conflict asina Kuki Zaumia na ngasi phawba matam gi matungina ana leng mahi masing amadi lalon itik na singwa thabak thoram amata mafam amadagi mafam amada satpagi khudong saba amata phangdana lairi NGT na thokliba anabu order asina Kuki Zaumia na thengnariba awab se theng asina maram oiduna pamdaba thawdowa thoksing tholaklabadi madugi daite NGT Manipur amadi central lengana pugadabani hainasu akan bawa pam tamlaki NGT na Tiger Road thingjin kiba aduga mari leinana UN High Commissioner for Human Rights ta biyeng sangbi ba ayu sirol pisin bagaloina hiramasigi matangda Indian authority gi pau phaunaduna thabak lokhana bas UN na miyeng sangbi ba haije bagaloina wafam ka phong dokre loinana Manipur gi anobu lenga na political settlement purakna bahona gadabani Manipur da lakaduri ba anobu lenga khudimakna Kuki Zaumia na taliba political demand asi settlement purakna bahona gadabani haina Saikot Assembly constituency gi BJP MLA Paolienlal haokip na phongdokre haribo afam singarang MLA Paolienlal haokip na maki official microblogging site X ta thadorakibani magna maki social media X account thadorakibada Manipur da lakaduri ba responsible oiba anoba lenga khudi magna Kuki Zaumia na taliba political demand se akaknaba matam gi manungda settlement purana ba khona bada mateng pangada bani haina phongdo laduna hiramasi gi matang na central lenga gi makai digi su mangjong na ayaba pi khiba laikre haina phongdokli panmaya badi haokip sai English ngani ga kungo homdigi me uhumdigi haurakhiba conflict asida Kuki Zaumia na Manipur thugai duna legislature yawba union territory gi political demand ma tawriba sibu sagatuna MLA Paolienlal haokip su Kuki MLA singi marakta khwaidigi mangjil thaba lusingba ma oiduna en berena lusingba matamdugi Manipur lenga ki mathakta tongan ma maral kya siduna India lenga ki mathakta separate administration ki demand leptana sangsinduna lakhiba mi amani haina lamdam sigi miyam na ngang na saknaduna lakhibni tangkak ahum khaidok tuna IDP singbu masagi mayum da hanjinana ba lenga na leptana thabak paikhatli CS Law and order na maram oiduna tungan relief camp sing sangjafam lauduna lairiba internally displaced person IDP singi welfare amadi dignity ngak na masagi mayum da hanjinana ba lenga na tangka om khaidok tuna lepa leitana ngasi phawba hona duna lakli haina Manipur gi Chief Secretary Dr. Punit Kumar Goyal na phongdorakli
Press Information of Bureau की कुथांग Chief Secretary Dr. Punit Kumar Goyal थादोरक चिरोल अमदा हाउकिबसे इंग्लिश अनिगा कुनगा मरी की नवेंबर थादगी हौदुना मणिपुर हिंसा याव थाउदोक वाथोक सिंथोकपगी चांग तमना तमना हंथरकलिबसिगी खुदोंचाब लौदुना सिक्योरिटी एजेंसी अमदी आईडीपी सिंग कुसमनदुना लैंगा की मैकेदिगी तंकक नाइना रीसेटलमेंट की थबक लेप्तना पैखलकली Ministry of Home Affairs की मतेंग लोइनना तुआन रिलीफ कैंप सिंग लेरिबा आईडीपी सिंग दा थकननब इसिंग यावना मथौ ताबा चाना थकनबगी पोलम सिंग लेप लेतना मतेंग पांगदुना लाखि अदुबो चलिबा सिगी नवेंबर अमदगी हौदुना आईडीपी सिंग दा हेना खुदोंग चाबा फंगननबगी पनमदा डायरेक्ट बेनिफिट ट्रांसफर डीबीटी की कुथांग लैंगा की मैकेदिगी मतेंग पांग हौखिबा सिगी मथक्ता रूरल एम्प्लॉयमेंट गारंटी स्कीम अमसुम सेल्फ हेल्प ग्रुप SHG की मखादा अहेनबा हेल्थ केयर एजुकेशन अमदी एम्प्लॉयमेंट की खुदोंचाबस पीदुना लाखली गवर्नमेंट ऑफ इंडिया की मैकेदिगी चलिबा सेनबा से इंग्लिशिंग अनिगा कुनगा मंगा कुनगा तुरुक मणिपुर बजेट हाकिब रीसेटलमेंट अमसुम रिहेबिलिटेशन प्रोजेक्ट की अपुनबा करोड़ चौंगा कुनगा हुमदोई की सेंथंग मखादा आईडीपी सिंगबु तंका अहुम खाइदोक्तुना मसागे मयुमदा हंजिनबगी खोंथांग सिंग लैंगा की मैकेदिगी पैखत पाउख्रे ngasisu makhatana leptana पैखतली हाइना फोंदोक्ली Chief Secretary Kumar Goyal na थादोरक चिरोल अदुगी मतुंगिना IDP सिंगी मयुम साननबगीदमक बेनिफिशियरी सिंगदा डिप्यूटी कमिश्नर की खुतांग स्टेट लेंगा की मैकेदिगी पुना लोपा करोड़ 35.46 काइथोक्तुना युम साबगी थबक लेप्तना पैखली मसिगी मथक्ता का हेन अकायतो यावदब युम सिंग अमुहना नौना सेमजिनुना लैबि यानबगीदमक अहेनबा करोड़ 9.26 की सेनफम लेंगाना काइथोक्तुना थबक पैखत पाउख्रे IDP सिंगबु रीसेटलमेंट तौननबगी पैखलीबा खोंथांग सिंग असिबु कुपना मॉनिटर तौदुना थबक तो ओंथोकननाबा चीफ सेक्रेटरी ना चेयरमैन ओइबा DGP यावना होम एंड रूरल डेवलपमेंट डिपार्टमेंट की मकोक थोंबु ऑफिशियल सिंग यावबा स्टेट लेवल कमिटी अमस सेमखिबा लेख्रे स्टेट लेवल कमिटी की लैरिबा स्ट्रक्चर सिग मरी मानना डिस्ट्रिक्ट लेवल की थाक DC ना चेयरमैन ओइबा डिस्ट्रिक्ट लेवल कमिटी अम सेमदुना ग्राउंड रियलिटी द युमफम ओइदुना मियाम ग हाकिंगना मथौ ताबा थबक थोरम सिंग पैखननाबा कमिटी अमस लिंगदुना थबक पैखत पाउरे हाउजिक फाबी ओइना सावराना लिसिंग अनिगा चनी हेनबा युमथोंगी पुन्ना मियोय लिसिंग तरा हेनबा रीसेटलमेंट तौबक ngамखिबा अदुगी मथक्ता अहेनबा युम लिसिंग मरी सादुना IDP सिंगबु मखातान रीसेटलमेंट तौननबगी थबक अंगासिसु पैखली थबक थोरम सिंग असिबु थबक तो ऑनथोक्तुना अककनबा मतमगी मनुंगदा रीसेटलमेंट की थौरांग सिंग असिबु माय पाकना संक्शन ngамनबगी दमा IDP सिंगी लैरिबा रिप्रेजेंटेटिव सिंगा ngehak laitena स्टेट अमदि डिस्ट्रिक्ट लेवल की थाकता उनदुना थबक पैखली IDP सिंगी लैंगाना पैखलीबा फाइनेंशियल ग मरी लेनबा थबक थोरम सिंग असिगी मथक्ता स्टेट अमसुम डिस्ट्रिक्ट लेवल की थाकता महौसागी इंग तप्पा खुनाय दुर हंजिलंगनबगी पनमदा कम्युनिटी सिंगी लैरिबा स्टेक होल्डर सिंग तानादुना मथौ ताबा थबक थोरम सिंग स्टेट लेंगा अमदि सिक्योरिटी एजेंसी सिंग कुसमनदुना लेप्तना थबक क्या पैखली IDP सिंगबु मसागी मियुमदा हंजिननबा लेंगाना अकनबा मियेंग संगदुना थबक पैखलीबा सिगी मथक्ता सिक्योरिटी की मतांग सुंगसी फावबा कॉम्प्रोमाइज तौबा अमता लैथि तोवान सिक्योरिटी एजेंसी सिंगी माइकैदिगी मथौ ताबा सिक्योरिटी की खुजुल थौरांग सिंग लोखतुना लमदम असिदा लैरिबा तोवान खंगलोक फुरुप सिंगी मरक्ता कॉन्फिडेंस बिल्डिंग अमा सेमगतपा हाइबसिना लैंगा की ख्वाइदिगी मरुओइबा मथौ ताबा खोंथांग अमने खोंथांग असि मपुंग फाना पैखतपा ngамद्रिङै रीसेटलमेंट हाथु हतुना पैखतपा असि असुम खोंथांग ओइगनि हाइबा लैंगाना थाजबा थमदि हाइनसु फोंदोरखलि मणिपुर लेंगा की मैकेदिगी लमदम असिदा लैरिबा तोवान खंगलोक फुरुप की मरक्ता नुंगसी सानाबा मुसुम थाजनबगी मरी अमा हानगी मतौगुम सेमदुना लमदम असिबु सखोटपगी लंबीदा पुरकनबगी दमक्तसु लेंगा की मैकेदिगी लेप लैतना होटनरी हाइना मखा तरकली IDP सिंग हंजिन हन्नबगीरा लैंगाक सेमबगी ओइगदर MLA बिसोरजे सुबीरेंस गवर्नर गोनखरे यामना थाजनिंगा ओइरिबा पाउ खरा हाइरगना ngasisu singamasum tamgi MLA amamamna lokbawonda laktuna governor gu unagadori मे अहुम इंग्लिश अनिगा कुनगो हमदोइदिगी हौरलगा हौजिक फावर स्टेट अमसुम यूनियन लेंगाकना वारोइसिन पुरक्तबदिगी रिलीफ कैंप सिंग लेहलक्लिबा IDP सिंग मुसलिबा थासिगी मनुंगदा मासागी मयुमदा हंजिन हनगनी हाइकिबा लेंगाकी वाफम अमता थबक तो ओंथोकदबनी हाइना IDP सिंग को कोमी अमसुम यामना अकनबा खोंजंग संगसिलक्लबसु थासिगी लोइगदबा हयेंग खक्त ngairab haibidi ngasi khata ngairaklaba matam phawba thalenga ki mekedi gi demand asi thabak to onthokpigi mami tamlaktringa gi sera asida ngarang BJP gi MLA ani na tuan logbawon laktuna governor ga wari sanakre thajanwai ba pawmana haidibana ngarang nungthil punga marom tarakpada MLA TS Bisorjin matomta laktuna governor AK Balaga wari sanaki aduga
ngarang numidang pung tere rom tarak padana Chief Minister oiramba Beren su mathanda laktuna governor ga unaduna wari sanaki haidi adum oinama BJP gi MLA ani na tungan laktuna governor ga unaduna wari sanaki badu IDP kokomi amasum miyamna talib demand asiga mari lainabra natragana lainadabra amasum February 12 English singani ga kunga taruk phau matam lairiba president rule gi lainga asi khangtapta lusilaga anauba popular ministry ama semaga mari lainaram ga haibadudi sab sana khangmangam kidri ngarang lok bawan governor na MLA ani ka tungan unakibigi matang dadi governor secretary ki su official oibu wapam mata phongdok palekidri nakala maromdana ngasi su maugi MLA dikho amasum khundrakpam gi MLA TH lokesor su lok bawan da laktuna governor gu unagadori hari ngarang MLA ani na governor gu unaduna wari sanakibadugi sab maram khangma ngamdabadana tana ngasi governor ga unaraga dawribe MLA ani na su governor ga kari karamba wafam na wari sanaraga dagi haiba khangma ngamdri adumoina mak ngarang BJP gi MLA ani ga governor ga unakhiba dudi lokbawon gi makai digi makhoi ani da paupi duna kauraga unakhiba oigani IDP ko komi amasum yamna December gi aroiba numit phawba gi manung IDP singbu masa gi miyum da hanjin hangadabani haibi gi akan demand khongpham hongdana leblakpadagi makhoi gi warrision ma purana ba hona ba thaudang ya hanana pa pokta governor na pi bo eramgani thajnari serak sida governor di mathang thagi ahoba numita new year numita Delhi gi damu imphal thadolaga tha adugi ani natragan ahumda amuk halakani hairi Dehradun da Tripura gi Mahairoi Angel Sakma hatpada sienab 21 manga phabada Manipur gi ama yoramli Uttarakhand ki capital city Dehradun gi Selakui area da thas ki mapan dukan gi Michael khowa manau nupa amaga pochai leiba satminabada lamen tuyan mamioi khrana thangna manga amasu mabuk thinwadagi phibam luna soktuna mafam adugi layeng sangamada laikat naraklaba matung thas ki kunga tarukta kanmangamdana laikhidraba Tripura gi Kanakoti district gi masagi sai kunga mari khakta ngariba MBA tamliba Mahairoi Angels ama hatpada sienabi 21 manga phagatpada Manipur gi ama yoram lehari hariba wafam asi Uttarakhand gi minister Puskar Singha Damina laikhidraba gi apokpa prasad chakma ra phungdokhibani haina pawgi agency mana phungdokli se minister gi maikai digi prasad chakma ga wari sanakhibadana tana thaudo osi gi matangna Tripura gi minister Manik Shah yauna home minister Amit Shah amasum defense minister Rajnath Singha ga su wari sanakhi hari Uttarakhand gi minister na phungdokhibu wafam singi manungda maki lainga ki maikai digi thaudo osi bu hakchina lawbaga loinana asiguma thaudo amu hana thukondana ba khona gane haki serak sida Dehradun gi senior SP Ajay Singhana ngarang phongdokhiba thaudo asigi matangna ahanba satharakpa investigation dagi phanglakpa report singi matungina miyar asi jat ko sumana tabigi oigani haibigi report phangde adumoinama thaudo asigi matangna lokhatpa case ka mari lenana pharaba 21 manga gi manungda Manipur gi miyo ama yoramle aduga lot khibadagi phaba phangdriba miyo eduna Nepali origin ni hairaduna case asigi interrogation sathabada Manipur gi 21 asida thaudo asi racial discrimination ki thawong nati haibaga loinana makhoi masel phawbada amaga sakhang nati phungdok narakle hari amaramna thawdo asigi mayokta ngarang Supreme Court of India da PIL ama file tawraktuna thawdo asi constitutional failure makhata na ehalakpadi ki tholakpani haibaduna asigumba racial discrimination amasung awang nongpok state singdagi lakpa miyoi singi mayok sathaba violence thingbiu haina wakalakre hari loinana National People's Party na masigi youth front ki miyoi singi kusanwaduna ngarang numidang wairam Kangla gi nungsup thangba sana thongda laikhidraba Angel Sakma gi maphamda awaba phungdokpaga loinana candlelight vigil pangtokre masida NPP gi National Vice President I Hemochandra Saruk yaraduna yaningdabu wafam sing phongdokhi registration number yaudaba bulletproof Scorpio ama halbidar ama ka kona na phari police control room na ngarang numidang tholakpa sirolamada ngarang police na andro parking gi wongkai area gi registration number yaudaba amuba masugi bulletproof Scorpio S11 ama Manipur Police Department da halbidar oiba malom toliyai ma awang laikai digi thawnawjap nil khamal se kunthra ko personal ama ka kona na phari heri Myanmar ki mikhal numita misamda landa sathikibadu junta lengana yaningda phongdokre Myanmar lengana thasi ki kungani pana pangthokiba ahanba tanga ki mikhal lenga ki mayuk leibasingna drone rocket amasum bomb sijinaduna landa satharakibada misam manga asu apa nanghan kibabu akan mamong yaningda phongdokga loinana thawang adu atamna misa miyam manghanana ba thawrang naiki
Kumza English Inga Kunga Mathoida military na Leingak Paisinduna Laibadu civil war Tokling Sera Sida Ahan Batanga Chemical Pang to Kivamasum Tanka Uhum Tona Mikal Pang to Nava Torang Tori Badu Miamda Matik Maya Shinabigi Akanaba Kongta Amani Hainasu Myanmar Junta Lengana Pundoki Mikala Sibo pro democracy Gorilla Masum ethnic minority army Singna Yaning the Bagaloina Makoina Kudum Zanshinduna Lady Pama Pamsing that Mikal Pang Toktana Ating Bakas Tankibani Ahan Batanga Chemical do the military Juntagi Mapangam Oriba Union Solidarity and Development Party na Lower House ki sit Chamaga Anigi Manunda Marfuganito my Pakiari Awang nung pokpo hantana yeng basi anaw banati Laibox na awang nung puklamdam na khalibu wakaldu karino hay the mayek na takmani MPP Mall Tripura digi Angel Sakmabu atiba wahayu sejina duna masum hantaba miyeng yeng dun hatpi kiba si anaw banati Thaudosh Laibox na awang nung pok yaudana khalibu wakal adu takmani hay na Manipur gi MP Dr. Angomsa Bimol ako isam na pungdokre News Agency PTI na lawba interview amada Manipur gi MP Dr. Angomsa Bimol ako isam na hay Kanglup kusu yeng lig awang nung poki miyam na hantana mi yeng li yeng ba si anaw banati Thawang si Laibox si semlak pada amadi tawthorak pa thapak singda soirak pa adunani Dr. A Bimol ako isam na hay ehaki punsi su tangkak kiara asiguma hantana yeng mi gi thawdok singa si theng na duna lakre Ehak na mahiroi oiringa da masum Delhi University the faculty member oiringa da asigumba Kanglup kusu yeng ka hantana yeng mi gi thawdok singa si theng na duna lakre asiguma thawdo si anaw ba manatre laiba asigi konung oiriba New Delhi da thokiba Nido Taniyagi Taudu Punamana Kangnara Bopamni. Leba Asigim from Kudimak Asiguma Awang Poki Miyangi Matak Sataba Tadoxing as she left and a taribani. Asiguma Taudu was Anobu Oida Bagaloina. Tawong Leva as Shemlak Pigimo Matauda Asoi Beleba Duni Haina Lawi and MP Dr. Bimol Akoizam na Pondoki. Marhaki Leva Asigima Pungweba Saruki Warida Awang Poki history as Yaudi. Mapung oina school gi mahiroi sing da tamliba lairik da awang nong pok history gi matang da tamandi awang nong pok state sing da laiba si gi damak pi riba khudol gi matang da laiba si gi miyam da khandi masina maram oiraga laiba si gi masing yam laba miyam na saksu khena bigi wakalon si phawon mani India simgalak pa gi wari da awang nong pok asi honde masina maram oiraga asiguma thawdo asi tholak pa na hena su phongdokhi Tendor asum na miyam na thamjage duga hausiku na di miyam paus matang sa lusinjarage masum makata pa anau update miyam pu na ngamina sena channel sige maikedi ki myang phamda makata na thamjari makata pa anau update miyam pu na ngamina si